Ansamna Amit Shah da memorandum pisinkhre. Ngarang All Naga Student Association Manipur ansamna Manipur gi Governor Anusuya Uike gi khutangda India lengang na Free Movement Regime FMR lauthong na balep ki baware adu handok pi aduga Naga taba Indo-Myanmar border gi mafam singda amugan na thamjin biyu haiduna memorandum ama Home Minister Amit Shah da pisinkhre haire memorandum pisilaba matung Manipur Press Club ta pangthokiba pawgi mifam amada Ansam gi Tribunal ese thotsona haikibada Indo-Myanmar border da mamangai dagi leraglaba Naga gi imung sing amasung community sing da makhoi masagi ayabasu yaudana wakhalna sagatpa lai ama chingduna thamleba nei border asigi nakalani da leriba Naga singna matam kuina social economic amasung political ge oiba khudong saba kaya thengna duna lakle 2018 da Modi na lusing balanga kasina FMR amu hogdok piduna kilometer taraga taruk bisa yauduna nakalani makta tariba tribal singna chathokasin yahan khibaduna mioi kayagi awa ana koganduna hingbagi mahau faun khibane FMR na kuanba mafam hena saukthorokani haina su harau jakhibane adubu madugi ona tainabada India laingangna FMR asi illegal immigrant sing check taunabani haiduna laukthongnaba lepkhiba ware basi yaningde amugana thambi yu haike FMR lauthokpa na thogliba irang asigi waroisin purakpa ngamloi madugi mahutta NRC ase 1951 da base tawduna sanahanba population commission semduna thabak tawbana chumbo oigani haike